Loyalam E-PAO tabiriba khudingmakpu Huidrom Susmitana ayuki pau pizari. Kukina jiri bamda akanba lan chatharakpa yai kibadagi Muslim fawba mayum thadoknare. Kuki gi irang mayoknariba jiri bamda makhatana maitegi mathakta akanba lan chathaduna mafam asi makoina khudum chansinnabagi lalong manba mawongda district asida makoigi khutlai paibasing mafam kayada ifong phongna lanjalakpa leirakpadagi Muslim fawba mayum thadoktuna lanjainare hari. Tha tara taruk helaklabai irang asigi manung handak tan yumlonaba leibak Myanmar-dagi train tawraba amasung afaba khutlai paiba kuki lalhauba chamapal lom naronda changsilakre haibagi viral oirakhraba intelligence report adu achumbani amasung September 25 da kuki khutlai paiba singna maitaigi mathakta akanba landa chatharakpa yai haina security advisor Kuldip ki mamangi wafam adu yenglaga kuki khutlai paiba singna chathaba akanba landa hanjin mayoknariba mafam singda leiriba miyamda hena mi paiba amasung akiba poknari. Kuki khutlai paiba singna maitegi yumda changlaklaga tha asigi taret ke anganba ayukta phamungda tumlaga leizaba nupa fawa nongmaina kaptuna hatlaga makhoigi tawba ngamba utkibaga loinana Jiribam district ki mongbong maitei asimaksu makhoigi landafam oiribani. Manipur gi apunbagi saktamda singnaduna separate administration hype natraga union territory gi manglanda maitegi mathakta lan chatharakliba kuki khutlai paiba singna Jiribam district asi makhoina khudum chansilaga thamnaba hotnarabra haibagi chingnaba hengalakli. Mafam kayadagi afaba makhalgi khutlai paiba kuki lalawba sing district asigi manung amasung masiga thangnana leiriba mafam singda infongfongna lanjalaka leiri. Matam ama hektada makhoina atamnana maitegi mathakta akanba lan chatharakba yabagi akiba adu lei haina irang mayoknariba Jiribamgi maitei khunja singna fongdorakle. Kuldip Singhada yambem lavana kuki militant chamapangi matangda wahang kaya hanglakle. Lamdam asigi veteran journalist amadi political party and governance party ki president yambem lavana security advisor Kuldip Singhada lamdam asida kuki militant chamapan changlaktuna mitei khulsingda landana ba sem sare haiber report aduga mari leinana wahang kaya hanglakle. Wahang Singh asi mahakna mahaki official social media Facebook account ta thadorakpa warol amada hanglakibani. Mahakna thadorakkiba warol aduda Myanmar dagi kuki militant chamapan changlakle haiber report adu karamba matamda fangkibage. Haiba report adu social media da leak oirakpadagi khangba wafamla. Intelligence report adu CMO da hana khanghan khibra natraga Kuldip Singhagi makhada leiriba DCB da hana report tawrak khibra karigidama report asi CMO dagi Kuldip Singhagi mafamda thadarak khibano CMO dagi maning makha tamna Manipur police na thabak tawbra karamna lakliba September 25 da kuki militant singna attack chatharagani haina khangba ngamlibano attack chathagani hariba gorilla party sing aduga attack chathagada ba numit adu fongdorak khibra FMR na lautoktuna lamdam asigi ngamkhai ngak senbagi thabak pairiba Assam Rifles leina matau karamba matamda brigade amasung regular troop amaga manaba miyoi chamapan na saba gorilla troop adu changsalikhabeno unified command gi chairman gi famsu pairiba Kuldip namkari gi damak mifam pangtoktuna mahaki makhada leiriba tongan ba outfit singda hiram asigi matangda yathang pidribano amadi hairiba report asi chamna hangjariba lamdam asigi micham miyamna nomagi sunomdone hingnabagi leiriba wakhalon asida naithaninaba atamna sinba khujil thorang amara hainasu mahakna lamdam asigi security advisor amadi unified command gi chairman gi famsu pairiba Kuldip Singhada wahangkaya hanglakle mairagi rally chatkre Sugnu Kendragi Pangantabi amasung Wangjing Khunaugi apunba maira paibi amadi club Singapore kusamnaduna ngarang September gi kuntaruki numidang pung 9 taba matamda maira gi rally chatkre Yamlaba miyamna Manipur gi ngamkhai kaibe yaroi mathau masak khangdaba nakalna mata yengba Assam Rifle sing Manipur dagi halhan kho Maitei singbu ST gi lista chalhalu haibana chingba Kholao kaya lauduna Pangantabi gi akoibada miyamna chatke
ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯟꯕ ꯑꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯆꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯕ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯕ ꯁꯥꯁꯟ ꯄꯥꯏꯗ꯭ꯔꯕ ꯃꯄꯨ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯇꯥꯖꯔꯒꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯝ ꯏꯁꯥꯅ ꯉꯥꯛꯆꯔꯒꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯏꯁꯨ ꯃꯍꯩ ꯇꯝꯖꯒꯗꯕ ꯀꯌꯥꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯈꯨꯟ ꯉꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯁꯦ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯈꯨꯟ ꯉꯥꯛꯄꯁꯤꯡ ꯑꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯃꯥꯁꯤꯡꯅ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯦ ꯇꯥꯕꯤꯗꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯁꯤꯕ ꯀꯤꯗꯅ ꯈꯣꯡꯖꯪ ꯀꯌꯥ ꯃꯔꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯕꯣꯝꯕꯤꯡ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡꯁꯤꯡ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯁꯥꯇ꯭ꯔ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯁ꯭ꯀꯨꯜ ꯀꯥꯕ ꯉꯝꯗꯗꯨꯅ ꯊꯕꯛ ꯀꯌా ꯁꯨꯕ ꯉꯝꯗꯗꯨꯅ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯄ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯡꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯁꯛꯇꯝ ꯀꯦꯟꯁꯔꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯕꯨ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯥꯕꯩꯁꯣꯏꯗ ꯂꯩꯕ ꯑꯃꯦꯔꯤꯀꯟ ꯑꯣꯟꯀꯣꯂꯣꯖꯤꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯕꯕꯤꯅꯥ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯃꯣꯃꯦꯟꯇꯣ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯑꯦꯋꯥꯔꯗ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ ABPMGAYꯒꯤ 6ꯁꯨꯕ ꯍꯧꯗꯣꯛꯈꯤꯕ ꯄꯥꯂꯟ ꯑꯌꯨꯁꯃꯥꯟ ꯄꯈꯋꯥꯔꯥꯒꯤ ꯊꯧꯔꯝꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯀꯦꯟꯁꯔꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯑꯅꯥꯕꯁꯤꯡꯕꯨ ꯍꯦꯜꯊ ꯀꯥꯔꯗꯀꯤ ꯃꯇꯦꯡꯅ ꯂꯦꯝꯅ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯛꯈꯪꯕ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯦꯟꯁꯔꯒꯤ ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯕ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤ ꯈꯨꯗꯤꯡꯃꯛ ꯁꯨꯅ ꯂꯩꯔꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯂꯣꯏꯅꯅ CMHT ꯑꯃꯁꯨꯡ ABPMJAY ꯍꯦꯜꯊ ꯀꯥꯔꯗ ꯄꯥꯏꯕ ꯑꯅꯥꯕꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯃꯗꯤ ꯃꯁꯤ ꯃꯁꯛ ꯈꯪꯕꯤꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯐꯦꯁꯤꯂꯤꯇꯤ ꯗꯤꯔꯦꯛꯇꯔ ꯃꯥꯅꯁ ꯃꯖꯝꯗꯥꯔꯅ ꯑꯄꯦꯟꯕꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯃꯩꯇꯩ ꯅꯝꯊꯅꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯜꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯃꯩꯇꯩ ꯅꯝꯊꯅꯕ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯅꯤ ꯏꯪ 1958ꯒꯤ ꯃꯇꯨꯡꯗ ꯆꯪꯂꯛꯄꯁꯤꯡ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨ ꯂꯧꯊꯣꯛꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯁꯥꯄꯝ ꯀꯪꯂꯩꯄꯥꯜ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯃꯩꯇꯩ ꯆꯩꯉꯥꯛ ꯃꯩꯇ꯭ꯔꯕꯥꯛꯅ ꯁꯤꯟꯗꯨꯅ ꯃꯦꯖꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯠꯀꯤ 62ꯔꯛ ꯁꯨꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯄꯅ ꯊꯧꯔꯝꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯩꯇꯩ ꯆꯩꯉꯥꯛ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯅꯣꯡꯊꯣꯝꯕꯝ ꯁꯅꯥꯍꯜ ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯒꯥꯔꯗꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯃꯇꯤ ꯁꯧꯒ꯭ꯔꯥꯛꯄꯝ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯣꯔꯥꯏꯁꯝ ꯌꯥꯏꯃ ꯃꯩꯇꯩ ꯑꯃꯗꯤ ꯀꯪꯂꯩꯄꯥꯜ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ MD ꯅꯁꯤꯔ ꯈꯥꯟꯅ ꯊꯧꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯔꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯥꯄꯝꯆꯥ ꯀꯪꯂꯩꯄꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠ ꯃꯇꯝ ꯑꯗꯨꯒꯤ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯇꯦꯛꯁ ꯆꯥꯎꯅ ꯂꯧꯕꯒꯤ ꯆꯠꯅꯍꯜꯂꯤꯕ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯑꯣꯠ ꯅꯩꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯕ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯃꯅꯤꯄꯨꯔ ꯉꯁꯤꯒꯤ ꯑꯋꯥꯕ ꯀꯌా ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯂꯣꯏ ꯂꯝꯌꯥꯟꯕ ꯑꯁꯤꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯂꯤꯛꯂꯝꯁꯤꯡ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯉꯥꯛꯅ ꯃꯍꯥꯛꯅ ꯄꯥꯝꯂꯝꯕ ꯄꯥꯟꯗꯝ ꯑꯗꯨ ꯆꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯈꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯑꯃ ꯃꯤꯌꯥꯝꯗ ꯊꯪꯂꯛꯄꯁꯤ ꯑꯉꯛꯄ ꯄꯣꯛꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯌꯥꯝꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯠ ꯑꯃ ꯑꯣꯏꯅ ꯊꯥꯔꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯑꯃꯗꯤ DGP ꯔꯥꯖꯤꯞꯅ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯤꯕ ꯑꯃꯗꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯦ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯔꯦꯟꯗ꯭ꯔ ꯊꯣꯛꯆꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
lamfepata leiba kokomi ga office ta pangthokiba paugi mifam amada ma wafam asi mahakna phongdokhibani mahakna makhataraduna makoina manipur da leiraga tawgadaba thabakna tawdaba tawroidaba thabakna tawba responsible yaudaba thodang leitaba amagi wangangna miyamda thamlakpa asi angakpa ama poi mahakna makhataraduna handakta ikuikuidana CM secretariat ta pangthokiba paugi mifam amada state asida kuki militant chamapan hengna chansilakre haina phongdorakre maram asina kokomina su masibu kaya yamna chumbano haina chingnarengai asida chumra lanbra haina wahang hangnaringai maraksida security advisor na kuki militant chamapan changlakre group kunthra khaidoktuna tongan mafam singda changsilakre loinana masibu thengnanaba central force amasung state force singda Jackson na mikup na humsing na leinava advice pikre haina phongdokhiba asi manipur miyamda mipaiba amuka helhalle aduga amuka police ki maikaidagi asigumba kuki militant sing changlakre hariba wafam asi aranmani haina phongdorakhiba asina maram oiraka hauzik leriva violence asida menman tadava fibam amada leire amaromda kuki militant sing bu support toriba kuki militant sing na tangkul kungani panda maitaina landarak lagani haina lauthokpa asina aikoi asi yamna charak chahingnaba lengang asi mathong maram khanghandaba fibam amada leire asigumba security advisor na asumna phongdok gadi irang asida akoina tawgadariba thabak asi karino thengnagadoriba asina karamba mawongdano akoina hauzik india lengakta waroriba nungaitaba leringai tanja asida makhoisu yauna lautunaba manba tawraklabra haibasi kokomina chingnaba fawi amaromda haukiba september amada drone na kautrukta attack chathaduna maunha ama hatkhiba madugi matung tarakpada moirangda misal kapsinduna ahal ama hatkhiba thawong kaya chatharakpa asigumba drone misal attack chatharakpa asi india gi mafam amatada chathade haina su phongdorakpa leire Manipur da drone bombing amadi misal attack chatharak laba fawba security advisor Kuldip na karimata mathau pangthoktaduna famdama kolaga leriba asi lauthokpiyo masida lengak nasu akanba mityeng sangfam thoi amaromda Manipur gi lauthokraba afaspa Manipur da amuk thamlakani haina phongdorak liba asina chumlabade Manipur da angakpa mawongda thokhaningdaba thaudo kaya thoklakani misi minagi chang hengalakani anti indian oiba masingsu hengalakani haina su mahakna makhatana phongdokhi mayai lambida chaliba gari singda karigumba makhal amatagi harassment pibiganu haina phongdorakli mayang Imphal Bengon gi lokokta leiba MD Abdullah gi yumda nonglei kang transport union gi makhada service tawriba gari singi oiba mifam ama union gi president na mayai tangbal lawdana pangthokre haina union asina thadorokpa cherol amana phongdorakli Cherol asina makhataradana handak ikhangkhangawdana TH Premchan Maitei Kowa Mayai Lambi Transport Association gi president ni haizaba nupa asina electronic print media singda masana khuyek biduna thokpa notice amada lakleba September kontra fawagi manungda gari gi che chang amadi update oiba permit sing suna association asida Kholao hariba asi karigino amana document sing sudrabadi adugi afafatagi daita masana pujagadabani haribasi mahak asi karamba miyoga mari leinabano haibasu ngasigi mifam aduda haksina khanaki maramdi garigi document sing de garigi owner sing da paijagadabani tax tondaba owner adugi daitani masida mayai lambi transport association gi president ni haizariba Premchan gi mathong na tabra haibasu khanaki hauzik lebak asida thokleba awaba talak asida kanglup ki irang asina asuk yauna waraba matamsida nomengi hata chara taliba union asigi gari singda karigumba makhal amatagi harassment pibiganu haina mifam asina kupna khanaki haina su union asigi secretary H Ojit na thadorakpa cherol aduna makhatana phongdorakle aroibada maroiba pau amuka hana pizari Manipur sanariba lila maitei namthanabani haina kanglai pauna phongdorakle security advisor na responsible yaudaba wangang ama miyamda thamlakpasi angakpa poi haina kokomina phongdorakle mayai lambi de cheliba gari singda karigumba makhal amatagi harassment pibiganu haina phongdorakle matang asida ayuki pau piba loizare tabiriba khudingmapu amuka hana khurumjari